अदोमना ताकपिरिबसिना ब्रिटिश सरकार की पुक्सेल असुक चावी हाइबा फोंदोकले सरकार न ताकपिरिबसी थूना पांगथोकचरगा सरकार गिसु अखोई गिसु यकनब कबो असि पुमतान तांथोकनबा होटनजगनी मसी नतबा सरकार की कानगदबा तई थबकन चिंगब लैरबसु चिंगनब लैतना ताकपिनबा निंगसिंगजरी लेविस की मसिंग हेंगत हनबीबा सिगी तौबी मंदी मपोक असिगी काउजररोय अहिना हाइजरीबा पुमनमक असि सरकारदसु खंगहनबीख्रबदी यामना नुंगाइजगनी असुमना सिरजुत अमसुंग ताकर साहेब अनिसी लैसी लैथोनदुना वारी सानरे मी सात्रेत अमसु मणिपुर ngaknab lehobagi wa मणिपुर चानब तांगबगी वा अमसुंग चेनखिबा मैतै सिंग हंजिन होबगी वा सुपुथोक्तुना वारी तौनखि मणिपुर नौना सेमगतपगी थबक्ता सरकार न मतेंग पांगबा याबा लेरबसु खंगहनबिरउ हाइना ताकर साहेब न फोंदोखि राजा साहेब की फिबमना लैताबा हाइबदु थोक्त्रिबनिना थबक सिंग असिदा सेन संगदब पुनमक्सु अखोइना मतेंग पांगजगनी अदुगा राजा साहेबसु थूना मणिपुर की सिंहासन लेंखत पीदुना मरुप ओइबगी फिबमसी चेसिनब हेंगतनब होटनबिगनी हाइना निंगजै अखोइगी मणिपुर खुनाइगी अखंग अहैसिंगना हाइबा मतुंग इन्ना लाकलिबा तारीख 10 सिदा सिंहासन काजरगे हाइना खंजरी मधु नंगनबा अहाक्सु थोक्सबा तारी यामना फरे राजा साहेब अपनब लैतना मणिपुर यौरगा अहन लमन सिंगी खुबम हंजनबिरो गंभीर सिंह लेविस की ड्रिल तंबीनबा कैप्टन ग्रांट लेफ्टिनेंट पेम्बर्टन अमसुंग अतई साहेब अनी अहुमगा लोइनना दिसंबर तांग 19 दा इम्फाल दा थुंगलरे तांग 10 दा निंगथौ अभिषेक तौखि नरसिंहाबुना सेनापति हापले मतम खरसिदा चेलुब मैतै फनयामना हनरकले 1953 इंगी जनवरी थागी तारीख अमदा हान मणिपुर खुदुम चलंबा कबो भेली असी अमुक हन्न लोई चन्नबगिदमक नरसिंहा सेनापतिबु लेविस की मी लिसिंग अमगा लोइनना थाखि सेनापति असी सनायाथंग मतुंगिना खुदोंग थिनिंगाई ओइबा मफमसिंगदा लेविस की मी सिंगदो कांगलुप मचा मचा खाइरगा थमनखि कोहिमा सिसु हान मणिपुर की मनुंगदा चलमी मदुदसु मी चमगा थादुना लमहेलब चिंगमी सिंग फगत हनखि मतम मदुदा मणिपुर ngaknaba लेविस की लानमी चमगा द मंगाइरे मतांग असिदा समजोक निंगथौगा तुमु निंगथौगा चाइरिब कबु मयाम मदु पुलप तासिन्दुना तुमुदा चेक्सिन्न लांबन सारगा लानगिदमक थौरांग तौरे नरसिंहा सेनापति न पुखिब लानमी सिंग अदुसु मफम मफम सिंगदा सिजिनखिब मरमना मी खरा वाटपा हाइबदु ओइरे पाव असि यामना थुना सिरजुत की मफम द खंगहनखि मधु हेक ताबदा सिरजुत असि कैप्टन ग्रांट न थौगन तौदुना लेहोरिब लेविस की मिसिंगदगी चनी यांखैदंग लोइनना जनवरी तारीख 19 दा लांबन अदुगी मनाक्ता थुंखि लांबन अदु सोंगलब जंगल अमगी मनुंगदा यामना चेक्सिन्न सारमे नुंगा उगना निंगथीना सारब लांबन अदुगी मनुंगदा कबोगी अखन्नब लामी 730 खोंगलोई मयामगा लांथेंगनबगी फिबमदा मसा थुपतुना लेरमे लानबन अदुगी चेक्सिन्न साब मतौ उबने अमसुंग लानमी सिंगे हई सिंगब खंगबने ग्रांड साहेबना मागी मोत्ता सुमना हाइरे तोपना कपखाइब नत्रबदी लेविस की लानमी सिंग असि सीदुना तोकपा तारे असिगुम्बा फिबम असिददी अखोइगी चटनबी मतुंगिना तोपना कपखाइने मधु ताबदा सिरजुत सिना हाइरे होजिकपु तोप कदाइदगी लौरुगनी
ꯂꯧꯔꯨꯕ ꯊꯣꯛꯂꯕꯁꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕꯅ ꯈꯨꯔꯧ ꯌꯥꯝꯅ ꯆꯦꯟꯒꯗꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯗꯅꯕ ꯁꯤꯟꯕꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ꯫ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯔꯖꯨꯠ ꯑꯁꯤꯅ ꯀꯕꯣꯅ ꯐꯥꯈꯤꯕꯗꯒꯤ ꯆꯦꯜꯂꯛꯄ ꯂꯥꯟꯕꯟ ꯑꯗꯨ ꯁꯥꯕꯗ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯩꯇꯩꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯐꯝꯒꯤ ꯋꯥ ꯍꯪꯗꯨꯅ ꯈꯪꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯗ ꯒ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯍꯨꯝꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯁꯤꯡ ꯆꯥꯐꯝ ꯑꯗꯨꯒꯤ ꯂꯩꯐꯝꯅꯆꯤꯡꯕ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯀꯣꯟꯕꯗ ꯇꯥꯡ 19ꯒꯤ ꯅꯨꯡꯊꯤꯟꯗ ꯂꯦꯚꯤꯁꯀꯤ ꯃꯤ 250ꯗꯨ ꯀꯥꯡꯂꯨꯞ ꯈꯔ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯒ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯌꯦꯛꯅꯕ ꯎꯗꯅꯕ ꯖꯪꯒꯜ ꯑꯗꯨꯒꯤ ꯎ ꯋꯥ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯆꯪꯁꯤꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯌꯦꯛꯅꯕꯅ ꯎꯔꯛꯇꯨꯅ ꯆꯪꯕ ꯉꯝꯗꯅꯕ ꯅꯣꯡꯃꯩ ꯇꯠꯇꯅ ꯀꯥꯞꯄꯛꯏ꯫ ꯑꯗꯨꯕꯨ ꯆꯪꯉꯛꯏꯕ ꯀꯥꯡꯕꯨ ꯑꯗꯨ ꯅꯣꯡꯃꯩ ꯒꯨꯂꯤ ꯊꯧꯁꯥꯗꯅ ꯃꯁꯥ ꯊꯨꯞꯇꯨꯅ ꯈꯔ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯗ ꯍꯥꯟꯅ ꯁꯤꯔꯖꯨꯠꯅ ꯇꯥꯛꯄ ꯃꯐꯝꯗꯨ ꯌꯧꯗꯨꯅ ꯂꯥꯡꯈꯣꯡ ꯇꯧꯗꯨꯅ ꯊꯨꯞꯐꯝ ꯅꯤꯡꯊꯤꯅ ꯁꯦꯝꯃꯦ꯫ ꯂꯥꯟꯖꯤꯟ ꯊꯪꯕ ꯀꯥꯡꯂꯨꯞ ꯑꯅꯤꯅ ꯊꯨꯞꯂꯤꯕꯗꯨ ꯂꯥꯟꯕꯟꯗꯒꯤ ꯒꯖ 60 ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯐꯝꯗꯒꯤ ꯒꯖ 15ꯗ ꯊꯥꯞꯅꯩ꯫ ꯀꯕꯣꯁꯤꯡ ꯑꯗꯨ ꯃꯩꯇꯩꯅ ꯐꯪꯈ꯭ꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯎꯕꯗ ꯇꯥꯡ 10ꯗꯒꯤ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯇꯣꯞ ꯇꯠꯇꯅ ꯀꯥꯞꯇꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯗ꯭ꯔꯕꯗ ꯇꯥꯡ 12 ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯂꯥꯟꯕꯟꯒꯤ ꯃꯄꯥꯟꯗ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯑꯔꯣꯏꯕꯤ ꯆꯥꯡ ꯌꯦꯡꯅꯈꯤ꯫ ꯈꯨꯊꯦꯡꯅꯕ ꯂꯥꯟꯐꯝꯗꯗꯤ ꯃꯩꯇꯩꯒ ꯂꯝꯕꯥ ꯌꯥꯗꯕꯅꯤꯅ ꯀꯕꯣꯒꯤ ꯃꯤ ꯌꯥꯝꯅ ꯁꯤꯗꯨꯅ ꯃꯇꯣꯛꯂꯦ꯫ ꯀꯕꯣꯁꯤꯡ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯄꯨꯂꯞ ꯆꯦꯜꯂꯕꯗꯤ ꯃꯩꯇꯩꯅ ꯈꯪꯉꯛꯇꯨꯅ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯗꯨꯅ ꯈꯔ ꯆꯦꯟꯗꯨꯅ 1926ꯀꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 12 ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯂꯥꯟꯕꯟ ꯑꯗꯨ ꯄꯨꯝꯍꯥꯡ ꯍꯥꯡꯈꯤ꯫ ꯃꯗꯨ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯇꯣꯞ ꯃꯆꯥ 4ꯅꯦ ꯂꯦꯚꯤꯁꯅ ꯊꯥ 2ꯔꯣꯝ ꯆꯥꯒꯗꯧꯕ ꯆꯦꯡꯅꯦ ꯐꯪꯈꯤ꯫ ꯃꯗꯨꯒꯤ ꯍꯥꯛꯇꯛꯇ ꯂꯦꯚꯤꯁꯀꯤ ꯃꯤ 6 ꯁꯤꯈꯤ, 5ꯅ ꯈꯔ ꯁꯣꯛꯈꯤ꯫ ꯌꯦꯛꯅꯕꯒꯤ ꯑꯁꯤꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯃꯁꯤꯡꯗꯤ ꯃꯁꯤꯒꯤ ꯁꯔꯨꯛ 10ꯔꯣꯝ ꯍꯦꯟꯒꯅꯤ꯫ ꯇꯣꯞꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯌꯦꯛꯅꯕ ꯇꯥꯟꯊꯣꯛꯄꯒꯤ ꯋꯥ ꯑꯁꯤ ꯀꯦꯞꯇꯦꯟ ꯒ꯭ꯔꯥꯟꯠꯅ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯇꯒꯤ ꯈꯪꯅꯔꯛꯇꯨꯅ ꯁꯥꯍꯦꯕꯁꯤꯡꯅ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯂꯦꯚꯤꯁꯄꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯀꯂꯥ ꯑꯥꯗꯃꯤꯅꯤ ꯍꯥꯏꯗꯨꯅ ꯚꯥꯔꯠ ꯃꯆꯥꯅ ꯇꯧꯕ ꯊꯕꯛ ꯑꯃꯠꯇ ꯁꯤꯡꯊꯥꯗꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯁꯤꯔꯖꯨꯠ ꯑꯁꯤꯒꯤ ꯍꯩꯁꯤꯡꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯂꯦꯚꯤꯁꯀꯤ ꯑꯈꯥꯡ ꯀꯟꯕꯕꯨ ꯊꯥꯒꯠꯅꯈꯤꯕꯁꯤ ꯃꯩꯇꯩꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛꯅꯤ꯫ ꯅꯤꯡꯊꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯥꯟꯕꯟ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯅꯔꯁꯤꯡꯍ ꯁꯦꯅꯥꯄꯇꯤꯒꯤ ꯃꯈꯥꯗ ꯃꯤ 300 ꯊꯥꯈꯤꯕꯗꯨꯁꯨ ꯃꯃꯥꯏ ꯄꯥꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯕꯣꯅ ꯐꯥꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯔꯝꯕ ꯃꯩꯇꯩ 400ꯔꯣꯝ ꯍꯦꯟꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯍꯟꯈꯤ꯫ ꯃꯁꯤ ꯅꯠꯇꯕ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯆꯤꯡꯃꯤꯁꯤꯡ ꯇꯦꯍꯟꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯕ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯃꯥꯏ ꯄꯥꯜꯂꯛꯇꯨꯅ ꯐꯥꯈꯤꯕ ꯃꯩꯇꯩ 1,000ꯔꯣꯝꯁꯨ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕꯗꯒꯤ ꯀꯣꯛꯈꯤ꯫ ꯃꯍꯥꯔꯥꯖ ꯑꯁꯤꯅ ꯅꯤꯡꯊꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯥꯟꯅ ꯊꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ 500 ꯑꯃꯁꯨ ꯊꯥꯈꯤ꯫ ꯈꯣꯡꯃꯤꯒ ꯁꯒꯣꯜ ꯇꯣꯡꯕ ꯁꯋꯥꯔꯤꯒ ꯁꯤꯟꯗꯨꯅ ꯃꯍꯥꯔꯥꯖ ꯑꯁꯤ 1926ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 1ꯗ ꯅꯤꯡꯊꯤ ꯋꯥꯡꯃꯗ ꯊꯨꯡꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯐꯤꯡꯅ ꯆꯦꯟꯈꯤꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯃꯝꯕ ꯃꯩꯇꯩ 1,000ꯔꯣꯝ ꯍꯦꯟꯕꯅꯦ, ꯑꯗꯨꯒ ꯁꯟ ꯏꯔꯣꯏꯅ 1,500ꯔꯣꯝ ꯐꯪꯗꯨꯅ ꯃꯁꯟ ꯃꯋꯣꯛ ꯂꯩꯖꯗꯕ ꯃꯩꯇꯩꯁꯤꯡꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯀꯣꯍꯤꯃꯥ ꯑꯃꯁꯨꯡ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯊꯥꯡꯒꯩ ꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯅꯤꯡꯊꯤ ꯋꯥꯡꯃꯒꯤ ꯂꯝ ꯑꯁꯤ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯁꯤꯡꯇꯅ ꯂꯣꯏ ꯆꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯣꯍꯤꯃꯥꯗ ꯂꯩꯔꯤꯕ ꯅꯨꯡꯗ ꯌꯦꯛꯄ ꯈꯣꯡꯒꯨꯜ ꯑꯁꯤ ꯒꯝꯚꯤꯔ ꯁꯤꯡ ꯃꯍꯥꯔꯥꯖꯅ ꯅꯧꯅ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯌꯦꯛꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯅꯨꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫
ꯁꯤꯔꯖꯨꯠ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯈꯥꯁꯤꯌꯥ ꯖꯦꯟꯇꯤꯌꯥꯅ ꯆꯤꯡꯕ ꯃꯐꯝꯗꯁꯨ ꯂꯦꯡꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯍꯥꯔꯥꯖ ꯑꯁꯤ ꯆꯍꯤ 9ꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯅꯥ ꯍꯥꯛꯇꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯨꯝꯅꯧ ꯅꯧꯅ ꯁꯦꯝꯒꯠꯂꯒ ꯍꯥꯟꯅꯒꯨꯝ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯆꯦꯟꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯤꯟꯕꯤꯔꯒ ꯂꯧꯎ ꯁꯤꯡꯎꯕꯗ ꯈꯨꯗꯣꯡ ꯆꯥꯅꯕ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯇꯁꯨ ꯆꯥꯎꯈꯠꯅꯕ ꯌꯥꯝꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯅꯧ ꯑꯅꯧꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯖꯤꯔꯤꯕꯥꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯆꯟꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯁꯤꯔꯖꯨꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯅꯣꯝꯕ ꯀꯜꯂꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯁꯨꯡ ꯍꯔꯥꯎ ꯀꯨꯝꯍꯩꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕꯤꯗꯨꯅ ꯂꯝ ꯑꯁꯣꯝꯗꯁꯨ ꯆꯥꯎꯈꯠꯅꯕ ꯀꯌꯥ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ శ్రీ ꯀ꯭ꯔꯤꯁꯅꯒꯤ ꯁꯟ ꯁꯦꯟꯕ ꯂꯤꯂꯥ ꯁꯤꯔꯖꯨꯠ ꯑꯁꯤꯅ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯁꯅꯥ ꯍꯥꯛꯇꯛ ꯑꯁꯤꯗ ꯃꯩꯇꯩꯔꯣꯟ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯂꯦꯡꯍꯟꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯀꯕꯣꯅ ꯊꯨꯒꯥꯏꯔꯝꯕ ꯏꯝꯐꯥꯜꯒꯤ ꯀꯣꯅꯨꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯄꯒꯤ ꯑꯁꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯕꯛꯅ ꯃꯐꯥꯡ ꯃꯐꯥꯡ ꯑꯣꯏꯈꯤꯕꯅꯦ, ꯄꯨꯟꯁꯤꯅꯒ ꯇꯦꯟꯈꯤꯕꯅꯦ꯫ శ్రీ ꯒꯣꯕꯤꯟꯗꯒꯤ ꯃꯟꯗꯤꯔ ꯑꯁꯤꯃꯇꯪ ꯁꯦꯝꯒꯠꯂꯝꯕ ꯅꯠꯇꯅ ꯑꯇꯩ ꯊꯕꯛꯇꯤ ꯀꯌꯥ ꯄꯥꯏꯈꯠꯄ ꯅꯪꯈꯤꯗ꯭ꯔꯦ꯫ ꯀꯣꯅꯨꯡ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯇꯝ ꯈꯔ ꯂꯩꯅꯕꯒꯤꯗꯃꯛ ꯂꯥꯡꯊꯕꯥꯟꯗ ꯑꯅꯧꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯁꯥꯔꯝꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯆꯦꯛꯅ ꯁꯥꯗꯨꯅ ꯑꯀꯣꯏꯕꯗ ꯊꯥꯡꯒꯄꯥꯠ ꯇꯧꯍꯟꯈꯤ꯫ ꯊꯥꯡꯒꯄꯥꯠ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯩꯀ꯭ꯔꯨ ꯍꯤꯗꯣꯡꯕ ꯃꯇꯝꯗ ꯍꯤꯌꯥꯡ ꯇꯥꯟꯅꯩ ꯑꯃꯁꯨꯡ ꯅꯧꯀꯥ ꯈꯦꯂꯥꯅꯆꯤꯡꯕ ꯀꯨꯝꯍꯩ ꯀꯌꯥ ꯎꯠꯈꯤ꯫ ꯁꯤꯔꯖꯨꯠ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯁꯥꯒꯤꯇ ꯑꯣꯏꯕ ꯊꯧꯗꯧꯗ ꯁꯅꯥ ꯄꯨꯛꯅꯤꯡ ꯀꯌꯥ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯂꯦꯚꯤꯁ ꯁꯦꯝꯒꯠꯄꯗ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯍꯥꯏꯕꯕꯨ ꯀꯥꯟꯅꯕꯒꯤ ꯃꯍꯩꯗꯤ ꯁꯔꯀꯥꯔꯅ ꯁꯔꯨꯛ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯈꯤ꯫ ꯀꯕꯣꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯏꯕ ꯌꯥꯈ꯭ꯔꯤꯕꯁꯤ ꯂꯦꯚꯤꯁꯀꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯗꯤ ꯇꯧꯕꯤꯃꯜ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯗ ꯃꯃꯤꯠ ꯇꯥꯡꯁꯤꯟꯅꯔꯕꯁꯨ ꯃꯍꯥꯔꯥꯖ ꯑꯁꯤꯅꯗꯤ ꯈꯔ ꯇꯧꯕꯤꯈꯤꯕꯗꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯈꯤꯗꯦ꯫ ꯁꯥꯔ ꯖꯦꯝꯁ ꯖꯣꯟꯁꯇꯣꯟ KCSI ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯁꯥꯍꯦꯕ ꯑꯣꯏꯖꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯊꯧꯗꯧ ꯑꯁꯤ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯖꯣꯟꯁꯇꯣꯟ ꯁꯥꯍꯦꯕꯅ ꯏꯔꯝꯕ ꯃꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯏꯟ ꯅꯥꯒꯥ ꯍꯤꯜꯁ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯕꯗꯨꯗꯒꯤ ꯂꯧꯗꯨꯅ ꯑꯚꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯀꯔꯅꯦꯜ ꯕ꯭ꯔꯨꯅꯦ ꯀꯧꯕ ꯁꯥꯍꯦꯕ ꯑꯃꯅ ꯑꯦꯖꯦꯟꯠ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯕꯣꯒꯤ ꯑꯉꯝꯕ ꯈꯔꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣꯒ ꯕ꯭ꯔꯤꯇꯤꯁꯀ ꯌꯦꯡꯊꯤꯅꯔꯤꯕꯁꯤ ꯒꯝꯚꯤꯔ ꯁꯤꯡꯒ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯕ꯭ꯔꯍꯃꯥ ꯁꯔꯀꯥꯔꯗ ꯄꯤꯔꯕꯗꯤ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯠ ꯑꯁꯤꯗ ꯍꯥꯏꯈꯤ꯫ ꯃꯗꯨ ꯊꯥꯖꯗꯨꯅ ꯁꯔꯀꯥꯔꯗ ꯃꯔꯝ ꯑꯁꯤ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅꯁꯨ ꯕ꯭ꯔꯨꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯛꯂꯦ꯫ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯒꯝꯚꯤꯔ ꯁꯤꯡꯒ ꯋꯥ ꯇꯥꯅꯅꯕꯒꯤꯗꯃꯛ ꯃꯦꯖꯔ ꯒ꯭ꯔꯥꯟꯠ ꯈꯪꯍꯟꯈꯤ꯫ ꯃꯦꯖꯔ ꯒ꯭ꯔꯥꯟꯠꯅꯗꯤ ꯒꯝꯚꯤꯔ ꯁꯤꯡꯒ ꯃꯗꯨꯒꯤ ꯋꯥ ꯉꯥꯡꯅꯕ ꯑꯩꯗꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ 1934ꯒꯤ ꯖꯅꯋꯥꯔꯤ ꯇꯥꯡ 9ꯗ ꯀꯕꯣꯗ ꯄꯤꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯒꯝꯚꯤꯔ ꯁꯤꯡꯁꯨ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯤꯔꯖꯨꯠ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯈꯤ꯫ ꯔꯥꯖꯅꯤꯇꯤꯗꯁꯨ ꯍꯩꯁꯤꯡꯕ, ꯁꯤꯂꯝ ꯄꯨꯝꯅꯃꯛꯇ ꯈꯪ ꯍꯩꯕ ꯁꯤꯔꯖꯨꯠ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯔꯝꯒꯗꯕꯅꯤ꯫